잉예 시딘 와이 시대 시묵 탕글로 하이로 뽀도 가도록해 ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯩ ꯍꯟꯅ ꯃꯣꯁꯦ 1 2 3 와버니 아들다 와래 와 티가 숨래 구사가지 빽빽 빠이록세 그런다 시신나 좀 하고 야르바 나트로 가다니 하우자롱게 Cái nhau đi kì cái nó kì đủ biro cái đâu kì xa thế là tấm này năng làm maro nằm 아이 자가 năng 파이다 무슨 났더나 아이 파이다 니게 너 đang quỳ tổ nó bằng ra đâu ngoài cái này 아 năng 아이나 자라 덤니네 거 지금 뭐 싹 두번 번 뒤로 자리가 어거 앙오비 năng 포타오 거 야 래 사이즈 생도 사이즈 통절라 너 메이지 스와이드 숨 하고 그러게 시여디 시마데 이토라게 다니엘 강도 빌어 nó nghe rồi 통네 마이 통모 해봤는데 뭐든지 통모가 어이 그이노 강 빨리 그이노네 tâm nét này mà sai tan dum gì vậy 너 짜야 돈 없어 까나다 없어 Tamo, bỏ sao cái lệ gì đấy? À gì đi bỏ thuê? ấy tàu ghê Cho lo. mayam nungai birami kari lam dagino Amma, ani, ahum, mari, manga, taruk. sak khangna jay hidak yaw ye somju 송기다 보면 더 보다 눈 떠기 에코시네 에코기 떠 보면 더 보다 눈 떠기 누피양 야우리 아동거 떠이도 예무도 좀 화이팅 거 nupi angang yaw bujtene koina tang nuai jage taw noidi kari taw doino 와도 좀좀 나나지 koina ngang bujida aran bo yaw yes or no 야래 좀 흠제 다도양 도자 비거 ai korea man ba nang haji koishi moli korea man de na moli shiro yam nungaiti pare ichan nupimsa singida amukta di hangugi gene ka angang ba sangwaga yam yawi ko ꯃꯁꯤ ꯑꯂꯨ ꯈꯦꯠꯂꯤꯕ ꯊꯥꯡꯁꯤꯅꯅꯦ ꯈꯦꯠꯊꯔꯛꯇꯅ ꯋꯥꯟꯖꯅꯔꯨꯅꯨ ꯂꯦꯝꯗ ꯉꯥꯡꯅꯔꯨꯅꯨ Quay gì liêm là không? Ai phải xoay nè. nang din na sayam faze ha ꯁꯛꯁꯤꯡꯁꯦ ꯇꯥꯃꯣ. ꯃꯤ ꯃꯥꯟꯗꯕ ꯉꯥꯛꯇ 흠제 다도양 도자 비거 ngai ko चल लगे
떠오르 야래. 무슨 소리네 그러지? 짜지도. ꯁꯤ ꯂꯝꯕꯤꯁꯤꯗꯤ ꯑꯝꯇ ꯆꯠꯄ ꯌꯥꯔꯣꯏꯅ ꯁꯣꯟꯒꯤ ꯆꯤꯡ ꯂꯝꯕꯤꯁꯦ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ 시디 짰빠가 아무튼 야라로이다. ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯦ ꯃꯉꯣꯟꯗ ꯍꯪꯉꯁꯦ ꯑꯗꯨꯒ ꯈꯪꯒꯅꯤ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯍꯣꯏ ꯌꯥꯅꯤ ngasa hai biyum do si hoini da side ka tawrjina ꯃꯐꯝꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯒꯗꯕ ꯃꯥꯟꯗꯦꯗ. aidi la ani tawrje si de lei natro kana ꯅꯣꯡꯃꯣꯏ ꯂꯥꯛꯄꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯆꯥꯅꯤ ꯂꯥꯛꯑ ꯆꯥꯗꯅ ꯍꯟ ꯌꯥꯕ꯭ꯔꯣ ꯆꯥꯔ ꯆꯠꯈꯤꯗꯕꯅꯤ ꯆꯥꯅꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯂꯣ aduni ꯀꯅꯥ ꯀꯅꯥ ꯂꯩꯖꯥꯠꯅꯣ ꯉꯥꯏꯈꯣꯗ ꯅꯣꯏꯅ ꯄꯨꯡꯄꯤꯡꯗ ꯄꯤꯡꯉꯤ. ꯃꯐꯝ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤꯗ. ꯇꯥꯃꯣ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯈꯤꯇꯪ ꯆꯥꯗ꯭ꯔꯦ ꯇꯥꯃꯣꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯟꯅꯖꯒꯦ ꯃꯐꯝꯁꯤꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯣꯏ ꯅꯣꯏ ꯍꯟꯈ꯭ꯔꯣ ꯇꯥꯃꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨꯗ ꯇꯥꯃꯣ 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 ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯅꯔꯁꯨ ꯌꯥꯕꯁꯤꯕꯨ. ꯇꯥꯃꯣ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯒꯗꯧꯔꯦ ꯇꯥꯃꯣ ꯇꯥꯃꯣ tamo ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯎ ꯅꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ idea am lere nui nupi jing ne amta hairi yengo ꯀꯩꯁꯨ ꯌꯥꯔꯣꯏ ꯃꯤ ꯑꯗꯨꯅ ꯐꯗꯣꯏ ꯑꯁ ꯃꯥꯜꯂꯦ. ꯊꯦꯡꯉꯅꯤ ꯃꯤ ꯑꯩꯗꯤ ꯌꯨꯝꯗ ꯑꯁ ꯑꯝꯇꯪ ꯆꯩꯔꯅꯤ ꯍꯥꯏꯔ ꯌꯦꯡꯁꯦꯕ lo hairo lo ꯅꯪꯅ ꯀꯅꯥꯅꯣꯝ ꯁꯠ ꯆꯠꯂꯒ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯗꯕꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ. aban chong ne makok jing lemni ne ꯍꯥꯏꯔꯨꯔꯦ ꯍꯣꯏ ꯀꯅꯥꯅꯣ ꯅꯕꯥꯅꯤ ꯁꯠ ꯆꯠꯂꯒ ꯍꯥꯏꯔꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯣꯏꯅ ꯍꯥꯏꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯇꯣ ꯑꯩ ꯑꯣꯏꯅ ꯍꯥꯏꯔꯨꯒꯦ ꯌꯥꯔꯦ ꯇꯣ. ꯑꯁ ꯆꯥꯛ ꯈꯨꯂꯝꯁꯤꯒ ꯆꯥꯎꯇ ꯆꯥꯅꯖꯒꯦ. 이산 싹 좀 ꯆꯥꯁꯜꯂꯣ ꯀꯅꯥꯅꯣꯅꯦ ꯋꯥꯔꯤ ꯁꯥꯏꯁꯤꯅ ꯍꯪꯉꯨꯔꯒ ꯊꯥꯡꯖꯧꯅ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯛꯇꯅꯕ. 이베마 ꯑꯁ ꯀꯔꯤ ꯏꯟꯖꯥꯡ ꯑꯣꯏꯖꯥꯠꯅꯣ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯃꯛ ꯀꯥꯟꯁꯤꯗ. ꯀꯅꯥꯅꯣ 이베마 ꯃꯥ ꯋꯥꯔꯤ ꯁꯥꯏꯁꯤꯅ. 자살로 온거 ꯃꯥꯏꯕꯪ ꯂꯩꯇꯦꯅꯦ. ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯍꯥꯏꯔꯨꯔꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣꯏ. ꯉꯥꯏꯈꯣꯏ ꯃꯤ ꯆꯥꯛ ꯆꯥꯔꯤ. ꯑꯁ ꯀꯣꯛ ꯑꯩꯗꯤ ꯆꯪꯉ ꯆꯥꯔꯤ ꯍꯥꯏꯔꯣ ꯊꯦꯡꯉꯩꯗ ꯋꯥ ꯍꯥꯏꯕꯅꯦ ꯉꯥꯡꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦꯕ. ꯃꯃꯥꯏ ꯕꯪꯕꯪ ꯃꯤ ꯑꯃꯨꯛ ꯁꯥꯎꯔꯛꯑꯗꯤ. ꯀꯔꯤ ꯍꯥꯏ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯪꯉꯨꯔꯁꯦ ꯑꯁ ꯇꯣꯛꯑꯁꯤꯗ ꯍꯟꯈ꯭ꯔꯁꯤꯗ. kaino ꯀꯩꯗꯧꯔꯒꯦ
ꯇꯥꯃꯣ 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 ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯝꯇꯪꯒ ꯍꯥꯏꯔ ꯌꯦꯡꯉꯨ ꯂꯥꯎ ꯀꯩꯗꯧꯔꯒꯦ ꯅꯕꯥꯏ ꯁꯨꯝ ꯂꯦꯞ ꯂꯩꯗꯨ ꯀꯩꯅꯣ ꯍꯥꯏꯔꯨꯔꯣ ꯃꯤ ꯇꯥꯃꯣ ꯑꯩꯈꯣꯏꯁꯦ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦ ꯀꯨꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛꯇꯪꯅꯦ ꯗꯗꯥ ꯑꯩꯈꯣꯏꯁꯨ ꯅꯆꯜꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯌꯥꯔꯒꯗꯤ ꯁꯣꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨ ꯁꯦ ꯌꯥꯝ ꯊꯦꯡꯅꯗꯤ ꯂꯩꯒꯅꯨꯀꯣ ꯁꯣꯗꯣ ꯊꯣꯡꯒꯤ ꯃꯈꯥꯗ ꯊꯝꯃꯨ ꯁꯟ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯃꯣꯏ ꯀꯨꯏꯅ ꯂꯩꯔꯣꯏꯗ ꯅꯕꯨꯡ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯦꯀꯣ ꯑꯩꯈꯣꯏ ꯂꯩꯖꯍꯧꯔꯒꯦ ꯗꯗꯥ ꯁꯣꯂꯣꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯂꯝ ꯁꯤꯗ꯭ꯔꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯦꯟꯊꯔꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯏꯁꯤꯁꯨ ꯅꯨꯄꯤꯈꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯣꯔꯦꯅꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯇꯨꯝꯁꯤꯜꯂꯛꯑꯦ ꯁꯤꯅ ꯃꯔꯣꯟ ꯑꯃ ꯏꯁꯤꯡꯗꯨꯃꯗꯤ ꯅꯣꯏ ꯊꯤꯔꯨꯔꯣ ꯏꯁꯤꯡꯁꯤꯃꯗꯤ ꯑꯩ ꯁꯣꯛꯄꯤꯔꯨꯔꯒꯦ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝ ꯊꯤꯔꯨꯔꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯤꯇꯪ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯃ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯤꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯐꯖꯅ ꯁꯦꯝ ꯁꯥꯔꯝꯃꯣꯀꯣ ꯃꯈꯣꯏ ꯁꯤꯡꯊꯤꯕ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯈꯔ ꯁꯤꯡ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯄꯣꯛꯈꯣꯛ ꯏꯟꯖꯥꯡꯗꯨꯅ ꯑꯩ ꯍꯥꯎꯅ ꯊꯣꯡꯕꯤꯔꯒꯦ ꯌꯥꯏꯗꯅ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯀꯩꯗꯧꯔꯒꯦ 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 ꯀꯩꯝ ꯂꯩꯇꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯎꯃꯤ ꯀꯩꯅꯣ ꯁꯥꯕ ꯑꯗꯨꯝ 4-5ꯗꯤ ꯃꯨꯜꯂꯅꯤꯗꯅ ꯐꯕꯨ ꯐꯔꯦ ꯁꯤꯡ ꯃꯨꯜꯂꯅꯤ ꯀꯤꯒꯟꯕꯤ ꯑꯣꯏ ꯇꯧꯔꯁꯨ ꯍꯥꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒ ꯄꯨ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯅꯣꯏꯁꯤꯗꯤ ꯁꯣꯝꯁꯨ ꯎ ꯉꯥꯛꯇ ꯁꯣꯝꯁꯨ ꯎ ꯉꯥꯛꯇ ꯎꯔꯛꯇ ꯉꯥꯛꯇ ꯆꯠꯇꯥꯕꯅꯤꯅꯦ ꯂꯩꯔꯦꯅ ꯑꯩꯁꯤꯡꯗꯤ ꯆꯤꯡꯅꯨꯡꯁꯤꯗ ꯁꯤꯗꯤ ꯄꯨꯔꯥ ꯁꯤ ꯕꯤꯆꯅꯤꯅꯦ ꯂꯣꯛꯇꯥꯛꯅꯤꯅꯦ ꯏꯁꯤꯡꯅꯦ ꯇꯧꯔꯤꯁꯤꯅ ꯏꯅꯩ ꯍꯦꯛ ꯅꯩꯗꯅ ꯌꯨꯝꯗꯅ ꯐꯤꯜꯇꯔ ꯏꯁꯤꯡꯒ ꯊꯛꯇꯅ ꯇꯧꯔꯤꯅꯤ ꯑꯃꯥꯡ ꯑꯁꯣꯏꯒ ꯇꯧꯁꯜꯂꯝꯗꯅꯕꯀꯣ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯊꯛꯆꯜꯂ ꯂꯣꯏꯔꯦꯗ
Kayno sila. Samnine. Iruja lakpada sam ke lo buji arwe. Kayno yaw reisna. Samnine. Hela, amko solo reda. Hadak tiyarok tan ba? Ano yung tuwa eda? Kayno, kansilo. Sarap. Sak ni ne. Kayno mau sai sai am sai dai ne. Sidi amat tu charam de na. Apang ba? Chow chow hay ga ba diam ta charam de ne. Sak sa de ngai we di. Khang de ne. Kai pu gi bi apa lai bi no. Lâu ya ba pot kai lai bi no. Au analak de mapam zil na tre. Si ju kem te yor mo ni. Mình gen ni si de. Ai shak phajab ji yeng tam ni. Phajabana Aisha Phajabana Phajare Yeng bai pen banai dare Phajathui ne si de. Atai karam tare yar lo ai koi thum bi na ti kela ni. Mai ji di nong tare. Yaning thalam dai gi nong ni ne. La 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 la. Fajaman na mi vô lehau cái tàu ấy. Lehau bây giờ rồi nè. Sao xí lò nè, come on. 인장 자이는 통문을 그이노 하오레다. 하우니 낭 사통바부 숨은 비는 싸고 그자들이 기부기네. 아이디 짜ring 나는 포카라들 갈돌. Ai đi piên thế ta? Hay ngông tân là cái gì? Mà ha오는 sai khang tuột bớt đi. Lo. Mau lo. Mà mang tụng lo. Lại đang ra. Mà ninh được rồi. Chắc in được phân trống đâu ạ. 가리신 그 도장 또 있나? Kailangan 야네. ya berarti yung uda. 야데미. Ya hello he. Ya halo banta. 아씨 그만. Gari ne na kitang phabang poro ya dra. 그 도장 시다 뭐. 당 자기 제신 거. 아스 사이즈데. Cây đồ cái gì nào? 까이디야 되노. 강내는 떨어지대. 파네. 포는 뭐 떠오드나. 강는 벌리 되네. Ôi phải đấy tôi rồi. Alo. Tao cái nhà riêng tăng là bị bia cả.
ꯃꯃꯥꯡ ꯆꯤꯡꯂꯣꯝꯗꯅꯦ ꯑꯦꯛꯖꯦꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯄꯨꯡ 2-3ꯗꯤ ꯆꯪꯈꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯣꯏꯗꯅꯕꯗꯤ ꯂꯥꯛꯄꯤꯔꯣꯀꯣ ꯑꯩꯈꯣꯏ ꯉꯥꯏꯖꯔꯝꯃꯒꯦ ꯊꯝꯃꯦ ꯊꯝꯃꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯇꯥꯝꯅ ꯍꯥꯜꯂꯅꯤ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯒꯦꯁꯦ ꯑꯁ ꯑꯩꯗꯤ ꯏꯃꯥꯅ ꯐꯨꯔꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯑꯁ ꯐꯣꯟꯅꯦꯅ ꯇꯧꯏꯁꯤꯅ ꯁꯨꯌꯥ ꯌꯥꯗꯦꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯁ ꯇꯨ ꯌꯥꯗꯦꯃꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤꯅꯦ ꯑꯁꯤ ꯅꯨꯄꯥ ꯃꯁꯛꯁꯤꯡꯁꯤꯗꯅꯦ ꯑꯁ ꯌꯨꯝꯒ ꯄꯥꯝꯗ ꯀꯩꯅꯣꯅꯦ ꯅꯦꯠꯋꯥꯛ ꯑꯝꯇ ꯐꯪꯗꯦꯅꯦ ꯀꯩ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯎꯁꯦ ꯁꯤ ꯀꯩꯅꯣ ꯁꯤ ꯅꯦꯠꯋꯥꯛ ꯑꯝꯇ ꯐꯪꯗꯦꯅꯦ ꯅꯪ ꯐꯣꯟꯁꯦ ꯑꯍꯣꯡꯕ ꯃꯥꯜꯂꯦꯗ ꯑꯣ ꯂꯩꯔꯥꯡꯖꯥ ꯅꯣꯏ ꯐꯣꯟ ꯑꯇꯥꯡꯕ ꯌꯥꯝ ꯄꯥꯏꯗꯥꯏꯅꯦ ꯐꯣꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯐꯣꯟ ꯇꯧꯒꯦ ꯄꯤꯔꯛꯑꯣꯅꯦ ꯀꯥꯏꯅꯣꯅꯦ ꯌꯥꯗꯦ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯄꯤꯔꯛꯑꯣ ꯆꯠꯇꯦꯅꯦ ꯁꯤꯁꯨ ꯐꯣꯟꯁꯨ ꯌꯥꯗꯕ ꯉꯥꯛꯇ ꯄꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯨ ꯐꯪꯗꯦꯅꯦ ꯀꯔꯤ ꯂꯝꯅꯣ ꯁꯤꯕꯣ ꯀꯥꯟꯅꯔꯣꯏ ꯐꯖꯅ ꯑꯝꯇ ꯈꯟꯅꯅꯕ ꯇꯧꯁꯤ ꯃꯅꯨꯡꯗ ꯑꯝꯇ ꯄꯣꯊꯥꯔꯁꯤ ꯂꯥꯎ ꯂꯩꯇꯦ ꯂꯥꯛꯑꯣ ꯂꯥꯎꯋꯦ ꯄꯣꯊꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯄꯨꯁꯜꯂꯣ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯃꯝꯃꯤꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯥꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯥꯒꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯊꯝꯃꯝꯃꯅꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯑꯍꯟꯗꯣ ꯆꯥꯛ ꯑꯝꯇ ꯆꯥꯗ ꯃꯥꯜꯂꯦ ꯍꯣꯏ ꯅꯪꯅ ꯆꯥꯕꯒ ꯇꯨꯝꯕ ꯃꯔꯣꯟ ꯑꯃ ꯐꯔꯤꯕ ꯍꯧꯒꯠꯂꯣ ꯇꯣꯛꯅꯤꯡꯕꯅ ꯁꯤꯗ꯭ꯔꯒꯁꯨ ꯋꯥ ꯉꯥꯡꯅꯣꯏ ꯇꯨ ꯆꯥꯛ ꯂꯩꯔꯦ ꯇꯨ ꯍꯥ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯩ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯉꯥ ꯊꯣꯡꯕꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯜꯂꯣ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯦꯠꯋꯥꯛꯁꯨ ꯐꯪꯗꯦꯃꯤ ꯑꯁ ꯑꯩ ꯁꯤ ꯅꯨꯄꯥꯁꯤꯡꯁꯤꯗ ꯌꯨꯝ ꯄꯥꯟꯕꯒ ꯉꯝꯃꯣꯏꯀꯣ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯩ ꯀꯞꯆꯦꯠꯄꯤꯗ ꯄꯨꯔ ꯆꯠꯈ꯭ꯔꯁꯣ ꯆꯠꯂꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯔꯦ ꯇꯣ ꯅꯪꯁꯨ ꯀꯞꯄꯅꯨ ꯃꯄꯥꯟꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯍꯦ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯁꯤ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯂꯩꯔꯣꯁꯤ ꯂꯥꯛꯑꯣ ꯁꯤꯅ ꯐꯔꯅꯤ ꯃꯄꯥꯟꯗ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯑꯣ
Nó thuộc là mà lên này Ông tàu đúng đi vậy 폰제 아스 ꯊꯦꯡꯅ ꯊꯦꯡꯖꯜꯂꯛꯂꯤꯕ ꯅꯨꯄꯥꯅꯦꯅ ꯃꯁꯛ ꯐꯖꯕ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯌꯦꯡꯅꯤꯡꯗꯦꯗ ꯑꯝꯇ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯩꯅꯣ ꯃꯁꯤꯅ ꯀꯞꯇ ꯀꯞꯄꯤꯁꯤꯅ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯔꯝꯃꯗꯤꯅꯦ ꯑꯩꯅꯦ ꯀꯣꯛꯁꯦ ꯈꯔ ꯏꯪꯒꯗꯕꯅꯤ ꯑꯁ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯗ ngò cái gà mình ta đây gà mà biết chắc cái nào mà Maring cái gì có ai để học từ vào xa buồn đi này mà đi họ nè một vùng mùi này ác thì dột bậc mà đi bread nè cheese cái tay nó bật cái tay nó bung nè hậu nè cái nó nuôi bỏ As as Hawe Pungau hawe ama lâu gai đi cất mình khăn đuôi chứ apa mà tôi yêu thì tôi sẽ cái này chỉ quên đi bên nước đi anh là gì chính chính đấy không nổi vô hẳn được gì bà ai đi ngầm rồi không là chặt bạc xuống ngầm mùi cỏ ai chú không chặt anh là bố cái gì ai chú không chặt bạc ngầm mùi cỏ nuôi ni bốc thì ai chú lại là bố cái nó ai dung ngam ko khong na sapaga nang na pam ta đấy nang nama ro nama ôi rồi wang tang ngi nuôi đi đây bên này ai khung gì bọn sang nào lúc này lengham sang ngam đi bên này 송암 가 뭐이 뒤졌다. 어이, 나가시다. Kita bukan awak dah. 나가시다. Lah, oh, just lah, you lah. kan hawa sa đi tìm gì Đấy cái đó Kasih tahu Roy, kasih tahu Roy pakai kano. Aku halai sini. Kasih tahu Roy pakai kano.